Leibak asigi saknairaba educationist amasung India gi anisuba president oiramba Dr. Sarvepalli Radhakrishnan gi mapok numit September 5 bu sahi khudingi ozagi numit haina leibak sinba thungna pangthoktuna lakli. Thauram asi pangthokpagi wakhallon de afaba khunai ama sembada ozasingna lawriba lemjaningai oireba thodang adubu sakhangduna ozasingi mafamda ikai khumnaba amasung tawbimal khangba utpani. Oza haibasi leibak asibu semgutpada khamthengna maru oiba thodang lawriba misaktuni mahakti atopabu mangal pinabagi damak masa matomta sakthek sariba kendal duni. Ozana mahiroi singi paklaba punsi ipaki thong oibigani amasung tungda lakadaba ipak kaya sumaromdom lanba ngamhangani. Ozana afaba citizen lising sembada natana leibak amagi lusing amasung masak naiba mioi pumna maksu mahakna sembani. Mahakti mahiroi singi role model ni Oza yaudana afaba khunai ama oiba yaroi adubu hauzik oiriba maong asidi pantham asigi ona tainabani. Lenga ki school oza sing yauna mama mapa sing na makhoi gi angang sing lenga ki school da thabagi mahutta lanai school sing da thagani aduga lenga ki school fatte haina saigani phaganabadi honabi de aikoina maru oiba thabak kharadang hana lokhatpada mahi masil gi lamda ahongba kaya lakpa ngamhangani ahanbada ozabu ikai khumnagadabani masigi damak oza sing da matik chaba tolop pibaga loinana mangonda lairik tan natraga hiram khudingda phaba mahiroi puthokna basingadabani oza singi leifam school ga naknana thamgadabani masina ozaga mahiroi singa matam suppada tona tinabagi khudong saba phanghangani loinana ozana mahiroi singbo afaba lamsat tambiduna matik saba mioi amamam oihanbagi lambida purakani ariba matamda mahiroi singna ozagi yumda leiduna mahi tamnarambagi mawong adugumna haujiksu ozaga mahiroi singa nakna hanba ngamlabadi lairik tana tana hiram khudingmakta khangba afaba mahiroi yamna thorakani masi oihanaba honaba sangi Education asi mission amani aduna education ga mari leinaba pumnamakna masibu mission amani haina lawgadabani lenga ki school singna thengnariba maru oiba khudongsa dabasi mahai sangi masang mathum amadi oza watpada natana oza sing train tawdaba sisuni leibak asigi oza manga khudingi oza amamamdi training phangdri aduna hauzik manipur gi hangliba oza sing asi mention baga loinana training su pina bo hona pham thoi headmaster amsung principal sing asi responsible amsung accountable ohengadabani Leibak asigi state ayambagi lenga ki school singda angang sing mingchenbagi sang yamna hantharakle masigi maramdi matik saba oza regular post ta hapagi mahuta temporary natraga para teacher oina hapana oiba yai lenga ki school masing hengelabasu oza watpagi wafamdi adum mayoknari lenga ki school singna mayoknari ba topo wafam amadi makoida piriba budget pikpa asini Sel thumgi pibam phattabana matik saba oza regular post ta hapa ngamdabadagi matik saba sa daba thidana oza kaya contract ta hapli masina quality education amasung afaba mahiroi puthokpa ngamlakte tasengna hairabada education phagarhan bahai basi lusingba khara khakki thabak natte lebak asigi mioi crore sa makunthra manga gi thabakni miyam punna thamoi sengna khotna minarabadi mathangi decade ta di masak naiba ahongba amadi uba phangani Kumzali singa masamapan humpudaragi tangkak adwaidadi mahiroi singna doctor engineer danatana oza oibasu pamnarami adubu ngasidi ozagi sinpham asi mahiroi singi aroiba priority oire mioi ayambana oza haibasi leibak ama semgadawriba yamna lemba sinphamni haina lawnabagi mahutta sendong yamna laina phangba yaba lambi ama oina lawnarakle masi khunai asigi achauba singnaba amani ngasigi khunai asina ozabu pambai leijadraba mioi amagum lawnaragliba asi yamna tawhaidaba thabakni ozabu khunai asida khwaidigi kai khumnabaga loinana mamangaida tawnarambagum leibaki amadi local gi thorum khudingda ozasingbu khwaidigi mangda phamhanba tanatana thorumgi mapusu ohengadabani khunai asina sel khaktada khanbadagi leibak amabu semliba ozadagi senjau paiba singduna hena kai khumnabagi chanabi ama leirakliba athubada hongdokpa chummi natrabadi khunai asi senja thumjagi makol oiraktuna lekha tarakani Haujik lairiba curriculum asi hongdoktuna lairik tamba mahiroi pumnamak thabak phangba ngamhanba tanatana ozana leibak si semlibani haibagi wakhal mahiroi singda pokhanduna makhoibu ozagi sinpham asida lakhanduna leibak semningbagi ithil pigadabani mahisang sing amasung mahiroi singbu awangba thakta pukhatpa haibasida ozagi asauba thodang lei aduna oza singbu pukning thawgatpa haibasi yamna tangai phade adubu sahi amagi manungda nongmakhak oza singbu pukning thawgatpa ikai khumnaba utpiba sina nongmagi sitharakliba lenga ki mahisang sing kanba ngamgadawribra haibasidi asauba wahang oiri oza singi service condition phagathanbaga loinana ahanbada sinpham asibu khunaida khwaidagi matik yaudaba oina lawnariba asi kokhanaba honafam thoi oza masana su sinpham asi khunaigi khwaidagi hena lemjana phamni haina khanjaba ngamgadabani Masiga loinana oza sing mathau tawribra mahisang singi phibam kamdawri leifam thokpa masang mathum watana leiribra haibasi sumatam sana yengsinpham thoi mahisang amagi awarapagi ozagi phangpham thokpa senpham lokthoksobada kerani amada phawba oza singna wasat wanombagi chanabi leiribasi makha tahanpham thokte mahiroi singi changyeng mayada oza singbu political pressure degi natraga makok thongba singi apamba matungina transfer tawbagi chanabi toktuna oza singi tonganba transfer amasung posting gi thausil semba tangai phade
ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯌꯦꯡꯁꯤꯟꯕꯤꯗꯅ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯈꯛꯇꯗ ꯑꯐꯕ ꯑꯣꯖꯥꯅꯤ, ꯃꯊꯧ ꯃꯁꯛ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯃꯅꯥ ꯃꯊꯨꯝ ꯈꯔ ꯄꯤꯕꯅꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡꯒꯤ ꯐꯤꯚꯝ ꯐꯒꯠꯍꯟꯕ ꯉꯝꯈꯤꯔꯣꯏ꯫ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯇꯦꯕꯜ ꯈꯛꯇꯗ ꯐꯥꯏꯜ ꯁꯨꯕꯒꯤ ꯃꯍꯨꯠꯇ ꯃꯍꯩꯁꯪꯁꯤꯡꯗ ꯆꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯅ ꯃꯍꯩꯁꯪꯒꯤ ꯑꯋꯥꯠꯄ ꯃꯦꯟꯈꯠꯄꯗ ꯅꯠꯇꯅ ꯑꯣꯖꯥꯁꯤꯡꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕ ꯃꯦꯟꯁꯤꯟꯕꯗꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ꯫